सोशल मीडिया हौजिक वीडियो फुटेज का लोइनना यामना संदोरक्लिबा मा ZUF ना मई थाख्रबा पोपी फार्म हाउस अमुहना कुकी सिंगना सेंबा सगतपा हौखिबगी सक्तम अमनि हाइबा वाफोंग सोलुंग बेलेस कांगपोकपीगी सक्तम अमनि हाइबा वीडियो फुटेज अमा सोशल मीडिया संदोरक्ली अमरोमदना ngarang hing thokkhibne haba thagdo amada yumpham oiraga thadoknarakpa ngarang hing laikham pokpida Liyangmei singna gate close tawkhibadagi ni haiba kuki gari matam kuina pallubagi saktam amane haba picture amaga loinana pamthingbagi phirep handokpiu Elidas fuel station amasung TS Sorojini Devi filling station bu Z5 February amadigi thonglon na bakhangalaki ba phire badu handopinova Manipur Petroleum Dealers Fraternity na appeal torakli pam ani asiga waroisinama purakpi duna pam singa sibu mahoksa gumna hangbi hanbi waidi Manipur Petroleum Dealers Fraternity na press thadorakpa chirol amadai Manipur petrol pam singa ngasi phawba miyamgi seba tawduna lakli amadi pam singna CSO sing laikai gi children home singi all age home sing relief camp ki ZAC sing amasum atopulup singi dama angama mating pangdunu lakli amasum makatana stoki kani lamdam asidak corona gi saithingna khamthingna awaba pikraba matungda laibaki nena tadaba phibam amakumza english ngani ga kungo humduigi me uhumdigi haurakhiba sina petrol pump singda ahenba saithing piduna lakli pam amada yolamba thawgi sang adu han yolamba sang digi sada yang kai hantarakhi haina palladuna siruraduna hai masi mapung oina gari amana thawduna satpa yaba lam tensilakpa amasu diesel pulap lauramba contractor maitai masakia singga thabak suba lepkhibadagi thawgi onbagi sangka hena hantharakhibani pam ama samga sagatpa amasu matam yoina India pumbagi company standard yon ba khonabada bank singdagi asoba loan sing loction ba amasu masiki hundaba yadaba EMI amadi hunbada awaba kya mayuknaba laidi amadi hunpham thokpa sing hundrabadi pam sing bank na loction khiu yabi akipa laidi haba wafam sirol adura thamnakli amaromna Manipur tampak ta leiba petrol pump kaya salai bangamdabadagi mapalam gi company businessmen sing yon thokpa natragana salai hen ba yawre haba wafam thamladuna sirol aduna hai makhoi gi oina di hauji miyamna thaw yondrabasu Manipur thabak suriba mapalam gi company singi contractor singa pau phaunaraga pulap yoli masina makhata na asmak satharaglabadi Manipur masa singna salaiba pam lerak thaba masum employee singa simapan gi miyoi singna mochin gi duna market monopoly torakpi yai haina sufung torakli pam singda yoliba puthok sing mapu oina petrol amasum diesel singa si government na lepa kaknaba retail price te yon bani amadi masidigi phanglakpa apikpa sendong khara aduna thabak toribi employee singi tolop government gi thifam thokpa tax bank ki EMI company gi renewable fee amasum donation sing amasum atop hiram singda senpham kya satli banai siola duna hai masi pi ba konadi haina mamal hengana yonba yabasnati petroleum dealers Fraternity na pamapuk sing ki mutsilaga lamdam asigi lup sing na petrol pump sing da thengnari ba awaba sing si ubu haina palladuna petrol pump sing da pom laksin ba akitu zuma pohan ba pam thingjin mana sing ba tawbi ganu haina su siroladuna makhatari awang nongpok thangba Nigeria da extremist sing gi khutta sinmi kunga manga lekhitri Nigeria gi awang nongpok thangba sarukta sayolasi
haugalakpada khulai paiba extremist singna construction site amasum military installation amada target tawpa tuan attack singda miyoi mayam sikre hain security officials na thangsan mit phongdokre Borno state ki Sabongari town sagol sunumit satakhiba ambush amada nomai paibisna yamdrabada construction worker kungamanga hatki haina Borno State Police Command gi senior officer amana phongdokhi Nigeria de attack sing thokpa matamna security gi nungnang basing lai hairaduna authority sing asiba masing miyamda phongdu yadabasi toina thui thaudo asi mamang thakgi masak oiba mangjaba amani amasum mafam sing asida sakwa thaurangi project sing gi miyokta matam sangna leptuna laklaba Boko Haram lalhauba sing sathabani haibisi hakthingna utle haina police officer laduna makhatana phongdokhi Nigeria da sapong lakiba Boko Haram na Western Education lanthengna ba masum haksin ba losing satna hanana ba English ngani ga mapanda khulai pai ba khit lan hauba kangbu sida ISWAP haina khangna ba this group ki masam hauji yauri lan hauba gi irang asi hauji Nigeria gi awang thangba yumthangna ba laibak singda sandok tuna misam lising kunthra ga mangarom sikre amaso miyo million ani hena lanjena khri haina UA na hari extremist group singa masung khulai pipe gang singa lanthengna bada mating pangbu volunteer BHZNT group civilians joint task force ki senior officer sagol sunumi ki attack manungda construction worker yamdrabra kunga manga sikhe haina phongtok khri hari Gurgaon da nongoi kapagi thaudo umari da senaba miyoi hum police na fari haukibana minani ki mamang na Gurgaon gi city ani da thokiba nongoi kapagi thaudo umari da senaba miyoi hum police na fari crime branch ki matung ina kopna thikalaba matung na police na faraba miyoi hum adudi bene sei kunga taruk bobby sei kunga manga madi paban sei kunga treni makhoi hum asi Kadarpur village ta leiba makoi gi mayum dagi fort kibani nongoi kapagi thaudo umari edu Toll Plaza amadi resident housing da sathakibani thaudo asida sienari ba mi uhum asina haukib January kungani pan amadi kunga mapan yamna tamthiba mongda nomai kapaki thaudok sing mafam kya ra thokibani haina police ki statement amana phongdokli police na interrogation sathaba matungda makoi sing asi masana tawkiba maral du yazaki haidi makoi uhum na amuba car amara tongduna mafam mari da nomai round tararong Kadarpur village ta leiba yum singamadi praja singda nomai kapkhibani haibasi makoi masana yazaki thaudo odu senari ba mi uhum adugi manungda masin manaw thokpa ani yauri hari Balochistan Pakistan Army na militant samaga nipfuga mga hatri militant gi mathakta asabu landa sathaduna Pakistan security force na hawkiba pung nipfu asida puna militant samaga nipfuga mga hatri hena Balochistan gi southwestern province ki chief minister na phongdorakli Iran amadi Afghanistan ga yumlo naduna lairiba mineral resource puthokpada maming saliba Balochistan ngak laitena separatist movement cha thariba khulai paiba militant group sing landa aduna Pakistan gi armed force personnel kya hatkibadubu laman khumu oina laiba adu army amadi atopa military agency kya kusamnaduna separatist movement sangsiliba militant sa magani fuga manga do hatkibani hana Balochistan gi south province ki chief minister Sarfaraz Mufti na phongdorakli hari